Moreh Town Mission Vengda Leiba Yum Taret Meina Tumna Chakhre Pawasi Kangla Pawse dagi lakhwatjabane ngarang numidang pung 10:13 rom tabada Moreh Border Town gi Ward number 2 Mission Vengda Leiba Yum Taret Meina Chakhre thogdok adu da miyoi ani amasu asoka pannangki haide Yum mai chakpa dugi matangda press na fangba paw amana hai thogdok adu da soka pannangkhra let min sai chongloi miyoi amadi Churachandpur District Hospital da layeng na bagi damak buhatkhre aduga mahaki loina bina Moreh Primary Health Center da laika nakhi haire ngarangi yum mai chakpa du da Moreh Town da laiba Fire Service ki officer in charge Isa Ahmad ki liching makhada water tank ani mafam adu da sangsin duna mai kan bagi thabak sa thakhe water tank adu ki ising loirakpadagi Myanmar Fire Service ki gari ani su mafam adu da yoksilaktu mai kan bagi thabak ta mateng pangkhe mai adu electric short circuit tagi haurakpa oiramba yai haina panare mai chakpa adu da yaukraba yum sing adu gi yumbu sing de mamang tauthang thangholet tauthang Tangsai Tautang, let min say chong loy. Lun kumang hauke, Bosco, Jankholal Baiti Amade, Dr. D. Dozen Ngarde Kulun ni Haina, Pawasina Makatare. COTU gi Khongjang Yannaba Purakpadagi Handokhre, Pawasi, Kangla Pawse dagi lakhwatjabane. Committee on Tribal Unity, COTU na National Highway ani da satharakiba matam kaktaba economic blockade amasung. Kangpokpi ki Sadar Hills ta kaukiba pungkun mari gi total shutdown, mari lainaba authority ga Yannaba Purakpadagi Handokhre. India Today Northeast na phongba paw amagi matungin na COTU na National Highway number 2 da matam kaktaba economic blockade kaubaga loinan na Kangpokpi gi Sadar Hills ta makhata na sangdokhiba pungkun mari gi shutdown gi khongjang adu mari lainaba authority ga Yannaba Purakpadagi ngasi nongyai matung pung ani dagi Handokhre Kangpokpi da leriba 112 suba CRPF battalion asi Lungtin subdivision gi manung chanba Bungpi gi manung hanjinba mafam maruoina saibol da deploy taw haiba wafam asida yasenaba purakhibani haire Ware basina Kukizo community na makoigi hak amasung territory ngaktuna thamna bagi damak chayol kharagi mamangdagi khongjang changsinduna lakpa adu khara makaidi komthoklaga ne Kukizo singna namna khundaba mafamda 112 suba CRPF battalion deploy tawbiu haiba COTU gi demand ase thabak to onthoklaga ni haibage thajaba mari lainaba authority na pirakpagi damak thagatli haire lanjena duna lariba miyoi singi yumlising taret sanaba yaba pirakle minister Khemchan Pawasi Kangla Pawse dagi lakhwatjabane RD and PR Minister Yumnam Khemchan haikre chahi ani fazilaglaba Manipur gi irang asiga mari lainana lanjena duna lairiba miyoi sing yumlising taret sanaba Rural Development gi makhada Union Minister of Rural Development ayaba pirakle All Secretary laiba Minister asigi office chamber da pangthokpa paumi singa unaba mada mahangna makhata na haibada ngahan Union Minister of Rural Development Srivas Singha Chauhan video conferencing gi khuthang da wari sanabada ayaba si pirakhibane mahaki maikei dagi haujik lanjena duna leiriba se miyoi lising humpu henba oivana yum lising taret khaktana konaba ngamloidavana yum lising taraga manga sabina ba made yum ama sabada han housing force scheme gi makhada lupa lakh amaga lising kunthra piramba adu matam gi oina potsai tangkhalakpagi matungin na lupa lakh manga oina pibi na ba haijakhe Union Minister amadi mahaki official team singna mahaki wafam adu yamna thawai yauna tabikhe mahaki wafam ministry gi maikei dagi thabak oina athubada pangthokpirakani haibagi thajaba lei loinana mahak masamaksu athuba matamda Delhi da chatuna takseluragani haikhe